Thailand làm như đây là lại chứ mình có sẽ mang mang rồi walau gino views kagat gamar na kung ano hundro ko na tanong pa isang laylay hayang igon mo kulon mo da haptan na batang ga awli hay ba hana magtada ichinaw singbo kuramjari adong ngasigi mathilji sareng thongmane siga sareng thongmam laire asi nga fry am laire khajing fry am laire tilau mangi thengu hanuman gada laire asina samosa ani ka laijare chicken samosa thabi ko naba ama makan makan asina ising laijare mayam asing je sakut sagadi loi double okay tare du chaba hono ba tawage asige hana lokot ke ko samosa di chicken samosa se ma dorian awe saka sa ma ga dang loi tum da na uta ne mayam asi basmati rice ne asina sareng laire asina ma ki makajai gumba asina basmati rice ne sanap na ghi apa thong ne mayam do chaba hawrage ko awe khajing asi uche to ne long dalchini uche to ne wan gara aja ya awe
ꯇꯧꯒꯦ ꯑꯁꯤ ꯃꯀꯣꯛꯁꯦ ꯍꯧꯐꯝ ꯈꯪꯗꯦ ꯆꯥꯎꯈꯠꯅꯩ ꯍꯥꯏꯕ ꯉꯥ ꯐ꯭ꯔꯥꯏꯁꯦ ꯍꯥꯎꯋꯦ ꯍꯨꯃꯥꯡ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯐꯖꯅꯕ ꯍꯥꯏꯅ ꯐꯦꯔꯦꯟ ꯂꯥꯝꯕꯤ ꯇꯩꯁꯜꯂꯒ ꯐꯝꯃꯤ ꯍꯨꯃꯥꯡ ꯊꯣꯛꯂꯛꯑꯦ ꯆꯥꯛꯐꯝꯁꯦ ꯑꯃꯨꯛ ꯃꯨꯁꯜꯂꯛꯑꯅꯤ ꯃꯌꯥꯝ ꯆꯤꯟꯗ ꯑꯃꯨꯛ ꯇꯩꯊꯣꯛ ꯃꯥꯏꯗ ꯑꯃꯨꯛ ꯇꯩꯊꯣꯛ ꯐꯦꯔꯦꯟ ꯂꯥꯝꯕꯤ ꯇꯩꯔ ꯂꯥꯛꯏꯁꯦ ꯃꯦꯀꯞꯁꯦ ꯍꯨꯃꯥꯡ ꯃꯥꯡꯗꯣꯔꯦ ꯌꯥꯝ ꯂꯩꯍꯧꯗꯔꯦ ꯑꯗꯨꯅ ꯑꯩꯁꯤꯅ ꯆꯥꯖꯒꯦ ꯑꯔꯣꯏꯕꯗ ꯃꯃꯥꯏ ꯄꯨꯒꯦ ꯍꯥꯎꯔꯦꯍꯦ ꯕꯥꯁꯃꯨꯇꯤ ꯆꯦꯡꯁꯦ ꯃꯁꯤ ꯆꯦꯡꯁꯦ ꯆꯥꯛꯁꯦ ꯈꯔ ꯂꯦꯊꯣꯛꯄ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯕ ꯈꯤꯇꯪ ꯆꯥ ꯂꯦꯊꯣꯛꯄ ꯍꯥꯏꯗꯣ
ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯑꯩ ꯆꯤꯃꯥꯟꯒꯁꯦ ꯃꯨꯁꯤꯟ ꯃꯨꯗꯅ ꯌꯥꯒꯁꯦ ꯃꯣꯠꯄ ꯃꯥꯟꯗ꯭ꯔꯥ ꯅꯥꯟꯖꯕꯅꯤꯗ ꯀꯦꯃꯦꯔꯥꯁꯦ ꯑꯩꯅ ꯁꯨꯠ ꯇꯧꯕ ꯍꯩꯇꯕꯅꯔꯥ ꯍꯦꯛ ꯋꯥꯎꯊꯈꯤꯕ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯔꯒꯗꯤ ꯈꯤꯇꯪ ꯃꯅꯦ ꯂꯥꯏꯠ ꯑꯃꯗ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯃꯤꯒꯤ ꯚꯔꯥꯗ ꯂꯩꯕꯅꯤ ꯇ꯭ꯌꯨꯕꯂꯥꯏꯠ ꯂꯥꯏꯠ ꯑꯇꯣꯞꯄ ꯑꯃꯗ ꯊꯥꯟꯒꯦꯁꯨ ꯃꯑꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯕ ꯃꯇꯝꯁꯨ ꯁꯪꯗꯕꯀꯣ ꯃꯅꯥ ꯃꯁꯤꯡ ꯑꯁꯦ ꯑꯗꯨꯝ ꯁꯣꯒꯤ ꯄꯨꯔꯛꯄ ꯍꯥꯏꯇꯥꯔꯦ ꯈꯔ ꯆꯥꯁꯤꯜꯂꯒ ꯂꯦꯛꯊꯣꯛꯇꯅ ꯏꯁꯥ ꯅꯥꯇꯣꯟꯒꯁꯦ ꯇꯤꯜꯍꯧ ꯃꯅꯥ ꯌꯥꯝꯗꯦ ꯅꯥꯇꯣꯟꯒꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯏ ꯃꯅꯨꯡꯁꯦ ꯅꯥꯁꯤꯠ ꯀꯥꯔꯦꯕ ꯋꯥꯔꯧꯕꯤꯅꯨ ꯚ꯭ꯌꯨꯁ ꯀꯥꯒꯗ꯭ꯔꯥ ꯃꯥꯜꯂꯦꯅ ꯄꯪꯍꯨꯟꯗ ꯍꯨꯟꯗꯣꯔꯛꯄꯅꯤ ꯅꯠꯇꯅ ꯄꯩꯁꯥ ꯂꯩ ꯍꯌꯦꯡ ꯏꯔꯣꯟꯕ ꯈꯣꯠꯂꯣꯟꯕꯗ ꯍꯥꯞꯆꯟꯅꯕ ꯊꯝꯒꯦ ꯐꯖꯅ ꯅꯤꯡꯃꯥꯡ ꯀꯥꯑꯒ ꯁꯔꯦꯡꯁꯦ ꯍꯥꯎꯋꯤ ꯍꯥꯏꯕ ꯊꯕꯤꯁꯤꯁꯨ ꯑꯩꯒꯤ ꯁꯛꯁꯦ ꯃꯥꯏꯁꯦ ꯁꯨꯝ ꯆꯥꯎꯕꯅꯤꯅꯀꯣ ꯊꯕꯤꯁꯤꯁꯨ ꯌꯥꯝ ꯄꯤꯛꯄ ꯃꯥꯜꯂꯝꯒꯅꯤ ꯀꯦꯖꯤ ꯃꯈꯥꯏ ꯊꯕꯤꯁꯦ ꯀꯦꯖꯤ ꯃꯈꯥꯏꯗꯤ ꯈꯤꯇꯪ ꯐꯔꯝꯃꯣꯏ ꯑꯗꯣ ꯑꯁꯤꯒ ꯃꯆꯥ ꯑꯃꯒ ꯆꯥꯟꯅꯔ ꯀꯦꯖꯤ ꯃꯈꯥꯏ ꯑꯣꯏ ꯑꯩꯒꯤ ꯃꯌꯥꯝ ꯂꯣꯏꯖꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯃꯍꯥꯎ ꯑꯃꯒ ꯊꯦꯡꯅꯁꯤ